Limenje kapkiba numit nini natar humni subadagi matonjida macha macha lithorakani adugi jumatayda magi kitang mapok ki kitang handaraga magi masa singje koigi sungtok tho ya ta si kapa matungda macha macha sum lakani ba Dinesh na menu na sena ba hadi fungicide se karam no du mayam dam tang khangan na ba tawsi aina meloina sina ba hidak ti sigi elements ma menu na sena ba hadi fungicide ne ba ko ado Dinesh mayam da su khang na ba haibiramu elements se somna sena ba matam da hadi magi change lai ba moong se somdagi oiba mod hai tare ne element sena ba kan sida phangi ba hadi somda nungai ba se hadi changes lai ba se kamai toge habdo element gi matang da su mate mantaga phasana haibiramu element je kapkiba numit nini natar humni subadagi matonjida macha macha lithorakani adugi jumatayda magi kitang mapok ki kitang handaraga magi masa singje koigi sungtok tho ya ta si kapa matungda macha macha sum lakani ba aduga sigi lakpadagi hana hilokha changam baju handarakani adaidi pambi ju wangkhalakani aduga sigi hidak sigi koigi magul hai tare ne habi adum habi yam phajana laina hainingi mayamda du mayamda umurok thabiriba hai tare chilnau sing akogi longi chilnau sing sida somna pibining ba hai morok ki matang da hai ba tare ko lau singuba maroina morok sigi matang da pibining ba hadi mayamda suggestion ama hadi pautak haigadra suggestion haigadra adum tanga su thambiramu sigi morok sigi thabagi matang sida aigi mot oina haijabada maji ising sang naidabsu yade aduga khara he henjilu matamda koigi khopa suja lakani yaringe isingji noma kalaga noma chaiba matamda khaji sum handaraga jungko chaibiu adaidi koigi khida kapa matamda ju ahan bagi magi laina yamna kanna taraba matamda di dos kitang henjaraga ju kitang matungi second step tagi di khaji handaraga sum kapiu aduga sang naina koigi rotation tawa sumna kapa matamda morok se inta taroi haini aina sigi morok si thaba hobodagi koigi GSP crop science ki khida air ecologica phone sum tongnajaraga pi kandagi thaba hobodagi koigi laina gi sum makha pona koigi sum photo je tharaga koi sum hangba matamda air ego na yamna chauna mateng ma pangbi ki pangwajidagi aigi di pura koigi ojani hai batare gailai lamaga loinana sum laksara poni aije sigi lakpajidagi morok sigi timing ji yobuni Dinesh na haidi akoigi air agroga loina bi dana adagi matam gi matam charing aida haiba tare ko laina ama keno ma leiraga su matam charing aida somna akoida haibiraktana matam chana hida langthasing thabi dana masi sigi condition sida leibiram ba hai tare Dinesh pu amuka hanna akoina haidi yamna thagat pa phongtok chari